Talibansingna Pakistan Army Nanghankhre Hatkhre kaya Amana Asok Apan Nanghankhre. Pakistan amasung Afghanistan anigi lonabada laibak anigi lanmising akanba mawongda khut thoknabagi thokdokta Pakistan gi lanmi Nanghankhre sire kaya Amana Asok Apan nangle. Taliban gi maikaidagina makhoi gi lanmi mapan sire taraga tarungna Asok Apan nangle haire. Thokdok ase Pakistan Afghan da sathagiba attack amagi laman khumba oina haukiba thangja numitta nakal anigi marakta border da akanba mawongda khut thoknabagi thokdok adu thokibane. Afghan gi Defense Minister Maulawi Muhammad Yaqub Mujahidna haikibada laibak adugi border ningthina ngak senabagi damakta ningthina sem saba loire. Afghan gi Islamic Army singda karigumba Pakistan gi maikaidagi makhata na attack satharaklavadi madugi damak sapchana paukhum pinaba amasung Duran line da mikup nahum singna lainaba khangankhre. Afghan gi maikaidagi laibak adugi nongthak amasung kangfal gi border singda ningthina ngak senbagi hak adu lay. Attack aduda Afghan gi troop singna Pakistan gi security post ahum mapung phana khudum sanba ngamlay. Pakistan amasung Afghan laibak anigi faudok faujin tawriba yamna maru oiriba lambi ama oiriba Torkham amasung chaman animak ngasidagi thingjinkhrei masigi mathakta apikpa route ahumsu thingjinduna laibak anigi marakta faudok faujin tawba yadre haire. Muibabu taramna okerne UKLA National Socialist Council of Nagaland NSNIM gi General Secretary Thuingalen Muibana Sahi Yankai gi matungda mahaki poknapam lamdam oiriba Manipur gi Ukhrul District ke Somdalda tha asigi kungani thoida laknaba thawrang tawriba se Kuki laloglup ama oiriba United Kuki Liberation Army UKLA na mapung phana sawgatli amadi taramna oi haina lup asigi cherol amana hairakle cherol aduna hai Thuingalen Muibagi handaki khongchat asina community singi marakta mari hena fagatnaba amadi wakhal taminaba purakpa ngamlagane masigi mathakta tribe community singi marakta hena ingtapa amadi unity purakpa su ngamlagani hairakle.